Wathok lanthokna thalaba MPFC da anauba wathok candidates sing dona tainaba question yenturakpadagi exam ithokre wathok lanthok ngahak laitana thokpada maming leiraba Manipur Public Service Commission MPFC na lauba Manipur Civil Services Combined Competitive Mains Examination lisingani kunithoi amukasu wathok amathokle candidate pumnamak ayuki pung 8 tarakpada exam hall da phamlaba tungda yentorakpa question adu nungtingi matamda pangthokadaba subject ki question oirangki General Studies Paper 3 haina yentorakliba question adu da tharaga wahangse adu dana nungtilgi matamda thokpa General Studies Paper 4 oirangki Maduna maram oiraga candidate sing da charangna batholake charangna baduna maram oiraga exam pangthokpa yakide pung amaga mini kuntra rom chanai duna leiraba tungda exam adu yethokle haina paupina rakhi haire Mapalamdagi exam asi hananaba sel tingna Manipur tholakkiba Imphal da exam thaba ngamdaba singi Guwahati da exam center piraga thahalliba candidate sing da thawdok aduda yamna nungaina khidre anauba matam ama leblak pada atai exam mayam thanagadaba leibana candidate kya yauribana mama mapa oiriba singna MPSC bu lokhatpa yadana chairakre marak asida MPSC gi controller of examination KS Lanmani Singh na tholakkiba zero lamaki matung inna General Studies Paper 3 amasung General Studies Paper 4 gi exam November 15 da pangthoklagani hairi soikibaduna thokhankiba khudongsadaba sing adugidamakta nungaitaba phongdokli hairi Ngarang ahingda Sikkim Village Moreh Da Security Force ka Kuki ga Muknakhre hairi makhataba akupa paw ngaiminashi Angom Rita harpada chenaba paw haiba demand taroduna National Highway thingjilile Kwaya School da nungthin pobopta nupi hatkeba numit kuntere churabasu chenaba police na puthokpa ngamdabada ngangnare Kwaya School da nungthin pobopta nupi amabu mangakta thanga lenuna hatkiba miyoi numit kuntere churaba phawbada police na langla langjin amata puthokpa ngamdabada miyam pumnamak nangnare Angom Rita kaubi ahal oirabi nupi amabu tamthina Hatok piraga lupa lakh 15 rongi mathakta puraga senkiba miyoi adu kanano haiba puthoktabagi mayokta ngarang ya school apunba maira paibi lukke member sing tholaktuna National Highway da protest tawkhre Nupi mayam amana nungthingi pungani rom tarakpada ya school singa khamlairak masin da tholaktuna protest tawkhe amasung Imphal Moreh lambi da tholaktuna asat awok tawba sing thingke protest adugi matangda Thaudam Ongbi Sorojana na paumi singda haike October gi 18 gi numit jungba duwaida physiotherapist Angom Rita masagi mayumakta tamthina hatlambani mihat asida chenaba sing phabinaba Manipur gi governor memorandum pisin kiba laikre Manipur police ki DGP da suserol ama pikre Masidagi handle aduna ya school constituency gi MLA su oiriba Manipur da Sartibas lambi gi speaker TA Setrabata da suserol ama pisinduna Thaudok aduda chenariba sing fatuna logi oiba akanba thabak lokhatpina bahaijakiba laikre adubu ngasi phawa miyamgi wakat adugi matangda pakhum amata pidana lairi Imphal West District ki SP unaduna wari sanabadasu yamna kanna thizili matam khajitang ngaibiu haibadigi henna pakhum amata fangre matam kushalak fawbada mihat pafaba ngamdrabanina ya school singa khamlairakta lairiba miyam pumna makibana mipainare mihat padu yamna haising phaba ngamdabadagi aronba pumnamak khangba miyoi oigani haina launabana matung tarakpada kana amuk mahakna hatkadoribano haibasigi miyamgi wahangni thajaba yaba mafamdagi phangba pauna hai asuk yamna chakhalaba matam asida ya school singa khamlairak amasung laikhidraba Angom Rita gi mayumgi manakta CCTV camera ayamba khinnai adubu CCTV gi footage sing adu thiruba matamdadi sumna khakki leiteng khakki oiba camera oiraga leiramlei lambida onsillaga kapsinba camera singi footage langwanaba changlubada CCTV sing adu screen da adumak uraga record ama phawba toramdrei police na maike kyadagi hauji tiba humbagi tabak sathari mi hatli haina launariba matam aduwaigi mobile phone sing kana active oirambagi haibagi record tasu THINJIN haukhre masigi sumathakta chingnaba yaba miyoi mayam ama kawkhatlaga mi hatpagi matamda phangkhiba khudam changdam sing aduda THINJIN haukrabani marukki lupa lakh 15 rom phangkhiba adugi likhulsu tigatpaga loirna senaramba yaba sing yengsilli hairi
KANGPOKPI lam ekar kuntra manga tharamba poppy sing YANTHATKHRE Assam da Sandel da gimiyoi ani lupa crore manga ga lak marfu manga gi draka kona na fare security force na lamdam asida poppy pambi sing pak sanna manghantak khanba lokhalak patharang gi manung channa tha asiki tongan mafam ani da chathaki ba operation da KANGPOKPI district ki Songlung village yauna Langjol amasung Wafong area da lam ekar kuntra manga da tharamba poppy pambi sing pak sana yanthatuna manghankhre hairi police ki pau amana hairi bana iroi loiba oina KANGPOKPI district ke manung chanba Songnung village amasung masiga thangana lairiba Langjol amasung Wafong area da sathaki operation aduda lam ekar manga da tharam kiba poppy pambi sing yanthatuna manghanke loinena poppy pambi sing adu thabada sijinaba polam sing THAMBA amasung makhogi lekpam chapam oiba khangpoksang amasu sidokna manghanki red aduda empty cartis nipan harbag ahum amasung poppy maru kaya phangki haire security na poppy pambi sing manghanta khanna bachathaki operation asida miyamna mapung phana cooperation pibiu haire haukiba November anida hariba khul asimakda Nasa Mukta Bharat Avian gi saruk ama oina lam ekar kuntra tharamba poppy pambi sing yanthatuna manghankhre operation aduda farm hut ani yauna atai polam kaya mangtakhankhre loina mai chaklaba gypsy ani amasu mafam adudagi phangbangam ki haire atopa amana Directorate of Revenue Intelligence na Assam Rifles ka loina na Assam ki Kasar district ki Thona Bhattiyat ta chathaba operation da Sandel gimiyoi ani market ta lupa crore manga ga lak marfu manga gi value oigada ba yamlaba drug singa kona na fare pau asina makhata na haribada Sandel da gimiyoi ani asina yamsingna ningai oiba moong da gari amada tonggon chatlingai da combined force ki kangbu aduna Sona Bariya gat mayada khamna sek tobada gari aduda tongan ba sop case humpu mari da yamlaba heroin sing adu puduna chalambadagi fagatkhibani Chandel district asi Indo-Myanmar border gi area da oibada natana singi khudong thiba yaba mafam kaya leibana mafam asi drug trafficking gi khwaidigi maroiba mafam amasu oiribani hairi Malida Indian manga kidnap thokhre Malida electrification project ki thabak toba India masa manga khulai paiba singna kidnap thokhre West Africa gi lebak asida jihadi singi ihau ka khalak pagaloina security ki fibam sokhulapagi mayek laraba khudam ama oina company amada thabak toba India masa sing adu khulai paiba singna kidnap tawkiban hairi hauzik pawagi oina karamba kanglup na miyoi sing adu kidnap tawribano haiba claim torakpa leitre kumja lisingani ga kunama sung lisingani kun mathoida anirak hanna ku tawkhraba matungda military junta na lengak pairiba Malida security ki fibam nongma gi soksil halakli Lebak asida matik mayai leiraba militant group kaya tholakpagalona tongan ba crime kaya satharakpagi pau phangli Al-Qaeda amadi atai jihadist group singa mari leinaba criminal organization kayana Misam miyam gi mathakta ka henba thawong kya satharakpadagi pau toina taba phangli hairi Bosem gi lairik namana base pusilakpagi tika munabada textbook phangdabadagi fibam yaurakle Rosan Board of Secondary Education Manipur gi textbook sing namana bab mapandagi che pusilakpada interest laiba kangbu singi marakta case tawsinnarakpadagi che pusilaktre madu nambaram oiraga mathang sahida textbook phangdabagi awaba mayoknar kadoriba as igi yenglaga marilainaba authority na mijeng changbiyo haina mahairoi lup taruk ki wangangloi hizam Rosan na paumi sing da phongdokre Imphal da paumi singa bunabada mahakna haike Bosem gi lairik singasi SSA gi makhadagi su tamgadoribani hauzik fawa che pusulakpagi thika munabada textbook namdabagi wathok asi Manipur lengak amasung marilainaba authority na mijeng changbiraga athuba matamda print order sing thadokpiyo matam chana lairik phanghanba haibasi ekhoi pumnamakki tangai fadaba thodang amane Asigumba mahairoi singa marilainaba hiramda tender thada naraga phanghoba amasung phangawdaba singi marakta case tawduna leiraga di kamdawna angang singna tamgadaba lairik sing matam chana phanghanba ngamgani mahairoi singi khallaga tangai fadana tawriba case sing asi handokpiu aduga athuba matamda lairik puthokpiduna mahairoi singya waba kokhalu haike India da attack chathanaba honaramba ISIS terrorist ahum phare Gujarat ki anti terrorism gi squad
ATS-na Islamic State of Iraq and Syria ISIS mari leinaba terrorist ahum phaba ngamkhre miyoi sing aduna India gi tongan mafam sing da attack chasanaba thorang lokhatlamme haina ATS ki report amana phungdoke miyoi sing adu sahi amarong gi mamang dagi senaduna lakhibani Gujarat ta thunglaba matung da miyoi sing aduna leibak sigi tongan mafam sing da attack chathanaba gi thorang lokhatpa hauke karam mafam da attack chathanaba thorang lokhatlambage haibadu sabchana khangdoknabagi damakta investigation chathare Islamic terrorist singna Gujarat ta khongul tarak pagal loinana mafam kaya da attack chathanaba honorakpadagi mamang dasu ATS na Al Qaeda gi member mari faba ngamkhre hairi